Mayai Kaba Drug Mapungfana Mutanabagi Sarukamo Oina Lisangani Kungataruki academic section dagi school admission process ta drug free affidavit ki thaurang paikat na bohot nagadabani haina Mahiroi Manipuri Students Federation MSF na demand tawri. Imphal West ki Kwakaital Thonau Jam Laikai da Leiba Mahiroi Lubasigi Mayai Loishang da Pangthokiba Paugimi Famda MSF Drug Affairs Secretary Salam Fernandez na Tunglam Chat ki damaglam damasagin kalakliban naha amasong Mahiroi Shingbu Mayai Kaba Drug tagi lapthok hanba asi tangai fade. Masigi damag MSF na haukibilisingani kun October taraga humdoi da haudokiba aikoi Mayai Kaba Drug thadoklasi haiba campaign asi ngasi fauba chathadun lakli. Mayai Kaba Drug sing mapungfana muthatnabagi sarukamo oina lisingani kunga taruki academic section dagi school ge admission process ta drug free affidavit ki thaurang paikhatna bohot nabada bosam kosam CBSE gi makhada leiba class 8 gi 12 faubagi school sing gi principal sing na thaudang laugadabani hairi. Hiram asigi matang dalainga ki mari lainaba authority na order thokadabani loinana hiram asida mityang changbi nabagi damag governor education as amadi mari lainaba government official sing desu aiba cherol pishilagani hairi. Tungan school sing government ki boy bay private ki boy bay school sing sida tambi ba chhatra sing amadi makoi ki guardian sing amadi tungan ba school sing sigi oja sing ga kun ayaba khoi asi pibagi thaba se government ki mari lainaba authority na ju miyeng sangbi gadabani laiba academic session 2026 asida chana gadabani ana lauthopi gadabani aduga masigi policy koina mari lainaba authority governor amadi education is asida ju koina sigi hiram asi chana gadabani habagi memorandum na singba koi pisin bagi thabak pangthok jarbe.